시리아에서 그때든 같아가 시리아에서 스낵스다 생각하니까 뭐이 아이폰을 가보면 봐주던 거지 페이스북까지 쫙 다가크라니 반하면 사우도 모양이지 CD 까나디 메신저를 빠진가 메시지 포토 좀 가진 게 에 지금 봐지 메시지가 신경 더 어디니 그냥 말해 메시지가 신경 더 어디지나 아이고 보다 아무리 변하다니 아이 메시지 타고 nga이네 리변하다니 하변이다 신경 더 어디게 더 어떤 강 간디 CD 보이스 메시지 좀 타진 게 Tamo, kay ginunang na imesesin daw rise. Kay daw iginang bo, tabagam na sila bo ba? Ang gusto niya. Yam di man say daw kay gino ba, meses daw halo. Wari sana sa haba. Kay mukhang di man yam sabi ka daw kay gino ba. Siyor di mga ornise. 미 따이다 다방 놀아보자 코이나 모이나 용 발루노 하면도 쉬노 이래고 농안 바득이 놈이 따복 탁박다 언니 떠올라야지 뭐 하도 쉬워 이래네 미네디 숫게 셋바드다 누가이도 그만두나 타이나 이놈은 아이몬다 용 발루노 하면도 쉬노 이래네 야 와이 너무 아무리 놈이 다복시 언니 떠올리지 짱 상대 타이니 미나가 숫게 셋나 끼가 그 락바드다 얌 누가이도 그만해 릴스가 남다나 칼라미즈가 아직 앵원 토이지가 돼 따이원 날에다 iPhone ko mali ni tamam ba yaban na tini phone jijo matok maram khang da ni message kan thar bani ai mi do ri nan khang ji ta ai du lo bu ban 시려가 비용 소더려니 해봐 이따 뭐지 보니까 너무 말해 니 시스까지 좀 라이니 마이지 꺼인 거잖아 꺼이러면 되잖아 Tiếng iPhone 누구 thằng nó mà gì? Cô anh bị anh nè phone chứ不同这嘞，anh能挖啊，没啦，但你那个，他偷偷自己没来着，哼，他偷偷没来的呢。cô anh bên là lồi đấy, mình bên anh bị ôi gì? xin lỗi cao với rằng ba mình sẽ sang rồi buổi sáng 타는 시 tamo 폰 더기 타밤 쓴 거봐 이비도 뚱주고 뚱을 간다 웬 폰 더기 가는 거 anh làm được như vậy tung được cái xưa đi hay sao anh làm 다진 게 나는 예쁘다 이양 말해 할라가 이거니 이놈들 메시지가 할락되다
ꯇꯨꯝꯃꯒꯦꯗ halaktin halaktin karigin hangeba si khoidau di sum sawgalani ko khoidau sum sawti ja anh sợ đâu ăn là hình tung từ ngày rồi nó ba mất tao vừa đi phải nó ba chút cái bù khả năng để mà sẽ đi video con tập sinh kì chật lẹ phải đi mi anh bị không khả năng để trả lại anh bị phải cái gì nó phải cái gì ba anh mà tập sinh kì 파이어티브세 아니 사이드 풍제 속탱가지고 너 아무튼 거 월샤나가 뚱나디니 사이드 행아이빈 하바 난 많이 불러가 이노 온라인 암디 레이리세 도코니 독슬라 다 아쉬운 바지 뭐 하려고 그러잖아 뭐 인기는 허위바 뭐 무서워서 그래보세 하이하이는 삐란다 비자 키워내봐 한다 할라기잖아 호렌디 스카우 이게 들었거든요 건들 나무로는 마이바 아니야 건져 소리고이 건나 끌리고 싶어 와 이토온드네 애기 힘도 빠질 거 폰드나 말아 빠이가 마기 지오 뭐까지 몸맘지 내모도 빠이 한번이봐 다이는 디 아이폰 빠이 이가나 Thôi vậy mai phone chỉ nè chạy rồi nè chạy rồi bạn không bị chuyện à thế tôm dần là chỉ miệt bật bay đi bạn bay thế rất bay đi bạn bay đâu ta anh nè nó cậu như vậy lạc lệ nó không thể nó xin đâu nó anh đi vào trong bụng nó ꯐꯖꯅ ꯂꯩꯔꯝꯃꯤ ꯍꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯕ ꯃꯥꯜꯂꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ ꯁꯦꯟ ꯊꯨꯝ ꯌꯥꯎꯔꯛꯄꯁꯨ ꯑꯃꯠꯇ ꯂꯩꯍꯟꯗ꯭ꯔꯦ ꯃꯀꯣꯠꯇ ꯍꯥꯝꯃꯒ ꯄꯤꯖꯔꯦ ꯁꯤꯗꯕꯨ ꯀꯩꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯑꯁ ꯉꯁꯤ ꯊꯤ ꯐꯖꯔꯦꯍꯦ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ ꯂꯥꯎ ꯂꯥꯎ ꯆꯥꯈꯠꯂꯣ ꯂꯥꯎ ꯆꯞ ꯆꯞ ꯌꯦꯡꯉꯨꯅꯁꯤ ꯑꯏꯪꯕꯤ ꯅꯪꯁꯦ ꯏꯪ ꯂꯥꯎꯒꯩ ꯐꯖꯩꯍꯦ ꯁꯤꯅꯅꯤꯅꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯂꯧ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯔꯤꯁꯦ ꯑꯁ ꯑꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅꯤ ꯌꯥꯗ꯭ꯔꯦ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯁꯦꯜ ꯄꯤꯔꯛꯑꯣ ꯑꯩ ꯄꯨꯌꯦꯡ ꯄꯤꯔꯒꯦ ꯁꯦꯜ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯑꯏꯪꯕꯤ ꯁꯦꯜꯕꯨ ꯅꯨꯡꯇꯤꯒꯤ ꯐꯪꯕꯩ ꯇꯥꯏꯞꯇ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛꯅ ꯃꯃꯥꯡꯒꯤ ꯏꯆꯦꯜꯗꯣ ꯉꯁꯤ ꯂꯨꯍꯣꯡꯕ ꯇꯥꯏ ꯄꯨꯌꯦꯡ ꯄꯤꯅꯕ ꯁꯦꯜ ꯄꯤꯔꯝꯃꯨꯅ ꯍꯥꯏꯕꯁꯦ ꯈꯪꯖꯟꯅꯗꯒ ꯇꯥꯁꯟꯅꯗꯒ ꯃꯁꯤꯗꯩꯁꯤꯗ ꯀꯥꯎꯁꯟꯅꯔꯒ ꯆꯠꯈꯤꯕꯅꯦ ꯑꯗꯨꯕꯨ ꯉꯁꯥꯏꯅ ꯀꯣꯜ ꯀꯣꯛ ꯇꯧꯔꯒ ꯖꯤꯄꯦꯗ ꯇꯪ ꯂꯥꯎꯅ ꯀꯥꯞꯄ ꯌꯥꯏ ꯀꯥꯞꯅꯤ ꯖꯤꯄꯦꯗ ꯀꯥꯞꯅꯤꯕ ꯅꯪ ꯁꯤ ꯀꯤꯄꯦꯁꯦ ꯖꯤꯄꯦꯗ ꯀꯥꯞꯅꯤꯕ ꯅꯪ ꯑꯩꯁꯦ ꯌꯥꯝ ꯑꯞꯇꯨꯗꯦꯠ ꯑꯣꯏꯕ ꯅꯨꯄꯤꯅꯤꯀꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯐꯣꯟꯒ ꯁꯨꯛꯄꯥꯏ ꯄꯥꯏꯗ꯭ꯔꯤꯁꯤꯅ ꯀꯣꯜꯕꯨ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯃꯤꯁ ꯀꯣꯜ ꯀꯌꯥ ꯂꯩꯌꯣ ꯃꯤꯁ ꯀꯣꯜ ꯑꯁ ꯑꯩ ꯉꯁꯥꯏꯗꯣ ꯒꯥꯔꯤ ꯊꯧꯕꯗꯨꯗ ꯇꯥꯍꯧꯗꯕ 한단 말이었으나 폰시다 띵드랑 메시지는 라키버지나 까랑만 누비노가 너거는 메시지 타이냐 타이지 뭐 아이고부터 까리는 게 너네 저러가 앉지다 ꯅꯪꯗꯤ ꯑꯗꯨꯐꯥꯎꯗꯤ ꯍꯥꯏꯅꯨꯍꯦ ꯑꯗꯨꯗ ꯈꯪꯗꯦ ꯁꯦꯜ ꯄꯤꯔꯣ ꯍꯥꯏꯁꯤꯅꯦ ꯉꯁꯤ ꯁꯦꯜ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯅꯪꯕꯨ ꯉꯁꯥꯏꯅ ꯍꯦꯜꯂꯛꯇꯦ ꯈꯪꯉꯗꯤ ꯃꯃꯥꯡꯒꯤ 이제 오이다 꼭 강아마가 뿌리 놓고 비토면 뭐지? 아니면 못 가리노 합니다. 나 한번 울었어. 아이 비루게.
ꯑꯦ ꯅꯨꯄꯤ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯕꯨ 이제 ꯌꯥꯝ ꯂꯩꯇꯕꯒꯤ ꯇꯥꯏꯞꯇ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯉꯣꯟꯗꯤ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯅꯤꯔꯒ ꯆꯥꯔꯛꯄ ꯃꯤ ꯅꯠꯇꯦꯀꯣ ꯑꯩꯁꯦ ꯍꯣ 이제 ꯂꯩꯕ 이bungo ꯅꯪꯅ ꯍꯪꯗ꯭ꯔꯁꯨ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯍꯪꯕꯗ ꯍꯪꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯔꯦ ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯔꯛꯇꯕ ꯑꯗꯣ ꯑꯩꯅ ꯍꯪꯕꯗꯤ ꯅꯠꯇꯦꯗꯅ ꯅꯪ ꯉꯁꯤ ꯁꯣꯏ ꯅꯪ ꯄꯪꯉꯦ ꯁꯤꯡꯒꯦ ꯇꯧꯏ ꯅꯪ ꯑꯩꯅꯦ ꯆꯥꯏꯀꯣ ꯑꯩꯅꯦ ꯍꯌꯦꯡꯗꯤ ꯏꯄꯥ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯁꯦꯜꯗꯣ ꯅꯪꯕꯨ ꯂꯩꯇꯦꯃꯤ ꯑꯣ ꯐꯔꯦ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯅꯪ ꯌꯨꯝꯁꯤꯗ ꯂꯦꯡꯗꯕꯤ ꯂꯩꯔꯣ ꯀꯩꯝ ꯆꯠꯊꯣꯛꯎꯔꯅꯨ ꯑꯩꯗꯤ ꯍꯌꯦꯡ ꯏꯄꯥꯝ ꯆꯠꯈ꯭ꯔꯅꯤ 이마리 두간 밤보다 아이 야오라게 이마는 가는데 나오는 거 올래면 넌 나오러 폰이 소리랑 폰도 필요하지 반지디 난 이분 난 이 폰이 반지디 아이씨 얌도래 시대 마 용님 반돈 매함 났대 이 말이 어디 실랑 거래 인비야 인비 아이신 신호 돈 구하겠니 마잖아 먹어 시엘 하고 이제 그러면 오늘 프로젝트 좀 하고 신호시 신호 많이 봐마 신호 많이 버리면 많이 미세신네 트링 라키 버시네 건마 하나게 미세 소주 감디 봐 너무 무서워 인비 이제 라이라 그거 놀러 마 너 돌아도 눈도 마셔 야 ꯂꯨꯍꯣꯡꯕ ꯄꯣꯠꯌꯦꯡ ꯄꯤꯔꯨꯔꯕꯣ? ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯂꯥꯛꯑꯣ ꯑꯩꯒ ꯄꯤꯃꯤꯟꯅꯔꯁꯦ ꯑꯩꯁꯨ ꯄꯤꯗ꯭ꯔꯤꯌꯦ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯁꯦꯜ ꯂꯪꯖꯈꯤꯃꯤ ꯑꯗꯨꯏ ꯉꯥꯏꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯊꯤꯟꯗ꯭ꯔꯗꯤ ꯅꯣꯏꯗꯤ ꯀꯔꯝ ꯀꯥꯟ ꯊꯤꯟꯗꯣꯏꯕ? ꯑꯁ ꯈꯪꯗꯦ ꯍꯣꯔꯦꯟ ꯂꯨꯍꯣꯡ ꯂꯣꯏꯔꯒꯅ ꯀꯩꯅꯣ ꯇꯞꯅ ꯆꯪ ꯑꯩꯅꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯧꯁꯦꯅ ꯍꯧ ꯂꯥꯛꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨ ꯇꯥꯕꯅꯤꯅꯦ ꯍꯣꯏ ꯆꯦ ꯆꯠꯊꯣꯛꯎꯔꯣ ꯆꯧꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯆꯦ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯅꯤꯡꯂꯣꯁꯤꯗ ꯀꯩ ꯌꯦꯡꯉꯨ ꯍꯥꯏꯅꯣ? ꯇꯨ ꯅꯅꯥꯎꯄꯥꯏ ꯐꯣꯟꯁꯦ ꯃꯦꯁꯦꯖ ꯄꯪꯂꯥꯛꯇ ꯂꯥꯛꯑꯦ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯊꯦꯡꯕꯤꯌꯨ ꯂꯥꯛꯑꯣ ꯑꯁ ꯀꯅꯥꯏ ꯃꯦꯁꯦꯖꯅꯣ ꯂꯥꯛꯏꯕꯣ? ꯇꯨ 시디 미야 메시지 살아있나? 누비주라 누비 ꯉꯥꯛꯇ 살아있는지 그이노 하이 따모 가이나 누비징지 예우네 얘거 난 바지 메시지 선배 이미게고 한대다 얘는 메시지 한 달고 누비 미야우리에 해마 그이노 아이디 나가 이해문이 되네 더 이제오네 이제 포토가 나타난 마삭시가 나이 홀리 만게 나 보이스 메시지가 나타나 무슨 kay 한이용 따지 따모 폰도 이씨 타반지 아이 아장 꼴레미 가라가 누비지 봐 hꯧꯖꯤꯛꯀꯥꯟ ꯅꯨꯄꯤ ꯕꯦꯃꯥ ꯖꯥꯊꯤꯕ ꯅꯨꯄꯤ ꯌꯥꯝ ꯊꯣꯛꯑꯕꯅꯤꯀꯣ ꯆꯦꯛꯁꯤꯟꯖꯧ ꯑꯩ ꯅꯨꯄꯥꯁꯤꯅꯒ ꯃꯁꯛ ꯈꯔ ꯐꯖꯕꯗꯤ ꯐꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯕꯦꯃꯥ ꯃꯁꯛꯀꯤ ꯀꯩꯝ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯁꯦꯜ ꯄꯥꯏꯔ ꯂꯣꯏꯔꯦ ꯃꯣꯏꯗꯤꯅꯦ ꯁꯦꯜ ꯂꯧꯊꯣꯛꯇꯣꯏꯒꯤ ꯇꯧꯔꯛꯏꯕ ꯖꯥꯊꯤꯕ ꯌꯥꯝ ꯂꯩꯕꯅꯦꯃꯤ ꯀꯩꯅꯣ ꯅꯪꯕꯨ ꯄꯥꯎ ꯑꯝ ꯇꯥꯗ꯭ꯔꯣ ꯁꯦꯜꯒꯤ ꯍꯥꯏꯔꯕ ꯍꯣꯏ ꯁꯦꯜ ꯂꯧꯊꯣꯛꯇꯣꯏꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯄꯥꯠꯇꯠꯄꯁꯦ ꯃꯣꯏꯅꯗꯤ ꯄꯠ ꯇꯠꯂꯦꯗꯣ ꯈꯪꯕ ꯅꯠꯇꯦꯗꯅ ꯃꯁꯥ ꯈꯔ ꯅꯥꯟꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯗꯨꯗ ꯁꯦꯜ ꯄꯥꯏꯔꯕꯣꯏ ꯅꯤꯡꯖꯗꯣꯏꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯑꯝꯇ ꯌꯦꯡꯒꯦ ꯑꯩ ꯃꯁꯛꯇꯣ ꯎꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯔꯦꯕ 하이씨 ꯉꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯎꯕ ꯑꯗꯨꯏ ꯅꯨꯄꯤꯗꯣ 이빠ꯝꯂꯣꯝꯗꯩ ꯅꯨꯄꯤꯅꯦ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯕ ꯅꯨꯄꯤꯅꯦ ꯍꯥꯏꯕ ꯅꯨꯄꯥ ꯎ ꯌꯥꯗꯕ ꯅꯨꯄꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯅꯣꯡꯃꯒꯤ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯕꯤꯅꯦ ꯂꯩꯕ ꯉꯝꯗꯕ ꯅꯨꯄꯤ ꯑꯁꯦꯡꯕꯩꯔꯣ ꯏꯆꯦ
마네 미능부 누파 오야다 누피네 해봐 세 마임 낙다네 누파 마사 마짝코 마시데 시즌에 태코이나 건데 떡고 누피네 해봐 ඛꯪꯕ꯭ꯔꯥ 띵감 떡보네도 ꯅꯪ ꯅꯨꯄꯥꯗꯣ ꯆꯦꯛꯁꯤꯜꯂꯨꯀꯣ ꯁꯦ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯍꯧꯗꯅꯅꯦ ꯑꯃꯗ ꯑꯃꯨꯛ ꯉꯥꯡꯅ ꯑꯃꯗ ꯑꯃꯨꯛ ꯉꯥꯡꯅ ꯇꯧ ꯂꯩꯔꯕ ꯅꯨꯄꯤꯅꯦꯕ ꯑꯩ ꯅꯨꯄꯥꯁꯤꯕꯨ ꯑꯗꯨ ꯅꯨꯄꯤꯗꯨꯅꯒ ꯁꯨꯝꯈ꯭ꯔꯖꯥꯠꯂꯣ ꯑꯁ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯁ ꯃꯦꯁꯦꯖ ꯊꯥꯔꯛꯄꯒꯕꯨ ꯀꯃꯥꯏꯅ ꯁꯨꯝꯗꯣꯔꯤꯒꯦ ꯑꯗꯨꯕꯨꯅꯦ ꯆꯦꯛꯁꯤꯜꯂꯨ ꯀꯅꯥ ꯈꯪꯅꯤ ꯅꯨꯄꯥꯅꯤꯗꯅ ꯍꯟꯈ꯭ꯔꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯂꯝ ꯆꯠꯊꯣꯛꯄꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯆꯦꯛꯁꯤꯟꯗ ꯌꯥꯄꯣꯠꯇꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯂꯩꯐꯝꯗꯤ ꯈꯪꯉꯦꯀꯣ ꯏꯆꯦ ꯈꯪꯉꯦꯃꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯩꯅꯦ ꯍꯥꯏꯕ ꯈꯪꯗꯅ ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯩ ꯌꯦꯡꯕꯤ ꯏꯇꯤ ꯈꯪꯍꯟꯒꯦ ꯃꯇꯥꯡꯒꯤ ꯏꯪꯕꯩ ꯋꯥꯅꯤ ꯃꯇꯥꯡꯅ ꯁꯥ ꯇꯥꯔꯦꯗꯅ ꯏꯆꯦ ꯃꯃꯤꯡ ꯃꯊꯥ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯀꯦꯊꯕꯤ ꯀꯧꯕꯅꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯨꯄꯥꯗꯣ ꯆꯦꯛꯁꯤꯟꯖꯧ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯅꯣꯡꯁꯨ ꯑꯩ ꯐꯥꯖꯒꯅꯤ ꯅꯪ ꯅꯨꯄꯥꯗꯣ ꯆꯠꯄꯗ ꯃꯇꯨꯡ ꯀꯨꯏ ꯅꯪ ꯈꯪꯒꯦꯗꯅ ꯃꯁꯥ ꯈꯔ ꯅꯥꯝꯕꯗꯨ ꯇꯧꯔꯤ ꯁꯦꯟꯅꯖꯧ ꯍꯥꯏꯁꯤꯅꯤꯀꯣ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯁꯤꯗꯤ ꯑꯉꯥꯡ ꯃꯥꯜꯂꯤꯗ ꯅꯨꯄꯥꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗ Yang beri apa? Kuidre. Kuidre. Yang berdiari ini. Adam ya. Asyik teman je lo. Kamu sira. Sidi ising nyam lagi ya. Ising kan zukiri ni bana. Koko mau lo, se koko. Sini bisa pernah mau menin je. Hello koko. Hello. Kok kita pagi dah? Nak pergi yang ke, ngambil yang ke. Tak gini mu. Cah. Kecil kalau kera. Dicuat di kau ke. Fazadra tamanze. Sini pergi je. Fazadra tamanze. Fazai. Ay gumani sisu. Naitom satpa. Tamanze di ay na di helang wani fazaba. Yang hele. Harau ramai ni nasi dia. Haman tu pangga bani na. Pangga cuat le se. Si kak sot bubu. Si kak cuat bubu. Si Fazai ribu se. Nushibagi mafamdadine sot pa haiba laite ama haiba laite nang nushini piba tamanze kaya da marai wak farabana ai kutta taba haiba se taman magi marai wak farabani Numi sudah selesai. Anda betul selesai. Kau ni hai asam cakap lagi dah ting berai na, lagi guna. Tu, lu imam jelek apa? Mama kau itu lagi. Ki bukai mo, ini padu tu mengai. As, nang je, nupa yang ada. Ya lah, asas lah. Mau menyepi. Lawan ni sesat. Nang kali kata itu. Tu, ada je. Oh, ada je. No, mak terus pergi ni. Kau kau di tay dah. Kau suka je dah. Kamu siang nak bunuh sini aja. Kita biar. Mau mendengar. Kamu tahu ini siapa mau berkata? Kamu. ဟ
로마ꯟ스 깜다 있다브라바 로마ን스 깜다 야우데 하바 까리 사딩 너 가서 살다 가시 그러게 집어 lâu cái đồ mi cái gì tôi cái tay tôi phụ thế bảo sao đâu nắng leo cái nào alo hꯧjikaniне masaka kaim darkar oide khangbra moidine she lokthok toigi ne moi torai do cái đó cái sự tua lên mà gì nào cái đó cái mình mình không có nang de jigai ha nang de jigai no ba cái đó cái thiên là cái gì không có lộc lấy gì nào kana nam se sanai de ha kana nam se sanai ji cái nào nupi se kana no ba cái gì nó nó bị đâu ke thabe ji kana in chi thua này chứ nó khăng nào nupa na je khangabane ai khangabane ba cái thơ bịa kai bo ji da ke thabi ba nó cái thơ bị đâu ai khăng đi mình không có oi da bang nupa nang à sao ai cái anh đi mình sẽ store đó minis da hai na halo khali ji dia mình là hai hai lúc đó ai chăm chăm là xuống hùng mình cái đâu cái ya ro de da adu ya ba photo ka thak na photo is the lap ka pi da na ha ya power ni na na bi ka dam da piyo nang pi da ji ai ni pi ba ta ka no ji anh đi làm gì vậy ngai ji ra ha ngai ji ra ba kai na ni ngai ji ra ba shi ni nang aduh ini dia yang minum machine pi je ai som ta na screenshot lo ga ne social media da oi ta do kan ko mare ga ko la ta na nang đâu đâu khăng thế ko to ke ai ko to ke bai à sai đi anh có phong gì machine pi ai to ke ko ma se hayeng unasi mafam na hayeng di ayeng bi tikman ge ko ayo sa ina khambra si sabi ba to han da ban ka dilai ha mi ka ba ai si ngarang ne si mafam ji da una je hai gi bane lakri ba khang de phone dok san ge bu mai bi du pa to ma le ba haima nubi le banu paro nang ko ise ko ibe ma nang ko nong ma di soi ro he be ma hoji matam da ne nupa da sana da ban du pim ta le tra ba ni na ai ka di yaw bi ga nu ko ai yaw za de akhoi di ne balance ka je sunga ba ba za na te phone da tak to gi da ne tamo balance ka po tang hai ne sa sa ne ka bak du je nang da bu na pong pong za bai wan yare ko ai tum pangjar ga le jar ge khoi be ma ai di ne awat pak am ta le ba za na te da hai di yam na ke no da wa sa na te ba awat pa le ya je phone si da ji base da ne sa sa ne ka sa to je ai sa ma so re da na sina ne tamo na sabi ba sina da dan sabi ba sina jirai tang mo do adu na sabi khang ge da yam ngai da sma hing da sa ri ngai da sma ni hing do di ka ai to do ri ge in te kai ni hing ngau do se mai se ying ba ngai te facial to si ai ne kitang le to si ra na khan ba phone ji da uri ba ma su ka ri sigi phone ji na karam bana lai bano kari ni he si dai na le jam ni kai no ai bu nu pa de yam khet pe tap ta si ira na le jab ni be ma si phone si de gi ne loi hori ni sta ai na selfie ma cha ka pa da ne ngong nei ban hatin ngom na ri bana ga ni eh ngawai bu ngawai ha ba ni be ma tha da da to si bi chet pi da
ꯐꯖꯔꯁꯦ ꯁꯤ ꯑꯩꯅ ꯃꯦꯁꯦꯟꯖꯔꯗ ꯊꯥꯖꯤꯟꯕꯗꯅꯦ ꯃꯦꯁꯦꯖꯁꯦ ꯇꯤꯡ 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 ꯍꯟꯗꯝꯒ ꯈꯪꯉꯣꯏꯗꯣꯏꯅꯦ ꯍꯋꯦ ꯑꯦ ꯐꯣꯇꯣꯗꯣ ꯊꯥꯖꯤꯜꯂꯗꯤ ꯍꯜꯂꯛꯄ ꯇꯥꯕꯅꯤ ꯀꯩꯅꯣꯅꯦ ꯃꯥ ꯍꯜꯂꯛꯏꯁꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯋꯥꯈꯜ ꯑꯃ ꯈꯟꯕꯩ ꯅꯠꯇ꯭ꯔꯣ ꯍꯜꯂꯛꯏꯗꯣ ꯀꯝ ꯈꯟꯗꯅ ꯄꯨꯔꯥ ꯍꯟ ꯌꯥꯕꯩ ꯇꯥꯏꯞꯇ ꯊꯥꯖꯤꯜꯂꯕꯅꯤꯅ ꯀꯩꯅꯣꯝꯃ ꯈꯟꯗꯅ ꯍꯜꯂꯛꯄ ꯑꯣꯏꯔꯝꯃꯗꯤ 이ቤ면 ꯅꯪ 쪽만 락말리고 고동키바 따지더니 ꯈꯪꯗꯦꯗ ꯅꯨꯡꯗꯥꯡꯁꯦ ꯅꯨꯄꯥ ꯑꯃꯈꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤꯅꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯆꯥꯕꯁꯨ ꯌꯥꯗꯦ ꯋꯥꯈꯜꯁꯤꯗꯅꯦ ꯑꯗꯨꯝ ꯈꯜꯂ ꯂꯩꯗꯣꯏꯅꯦ ꯅꯨꯄꯥꯒꯤ ꯋꯥꯈꯜꯁꯦ ngawidana nang nupala direct ngawri idik churi ꯑꯩꯈꯣꯏꯗꯤꯅꯦ ꯀꯣꯏꯒꯤꯅꯤ ꯉꯥꯎꯒꯤꯅꯤ ꯂꯥꯡꯒꯤꯅꯤ ꯂꯩꯁꯥꯔꯤꯉꯩꯗ ꯂꯥꯡꯗꯅ ꯀꯝ ꯀꯥꯟ ꯂꯥꯡꯗꯣꯏꯅꯣ ꯃꯧ ꯀꯥꯏ ꯂꯥꯡ ꯌꯥꯕ꯭ꯔꯣ ꯍꯌꯦꯡꯋꯥꯏꯅꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯀꯥꯟꯗꯅꯦ ꯑꯩꯒꯗꯤ ꯆꯠꯅꯍꯜꯂꯒꯅꯨꯀꯣ ꯑꯩ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯖꯅꯤ ꯂꯩꯕꯦꯝꯃ ꯑꯩꯅꯅꯦ ꯁꯨꯝꯕꯗꯅꯦ ꯉꯥꯎꯔꯤꯕ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯗꯅꯦ ꯑꯩꯅ ꯀꯧꯈꯤꯕꯗꯣ ꯑꯁꯤꯗ ꯂꯩꯔꯤꯁꯤ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯃꯥꯜꯂꯦ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯃꯤꯠ ꯈꯪꯅꯤ ꯈꯪꯅꯤ 이제 tau지 좀 또 masam managa 제 하이드나 tau지 우리들나 세 똥감만 해봐 마시디네 타복 떨어지 ꯑꯩꯒꯤ ꯑꯩꯁꯦ ꯃꯇꯥ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏ ꯌꯥꯝ ꯁꯥꯏ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯦ 지순이 좀 이거 이제 마네미 아시네미 콩미 콩나진제 ꯆꯩꯇꯦꯛ ꯍꯦꯛ ꯃꯥꯟꯗꯦ ꯃꯃꯤꯡꯕꯨ ꯀꯥꯎꯇ꯭ꯔꯤ ꯃꯁꯤꯒꯤ ꯃꯈ꯭ꯋꯥꯡꯁꯦ ꯄ꯭ꯔꯦꯛ ꯂꯥꯎ ꯊꯨꯗꯦꯛꯄꯗꯅꯦ ꯍꯧꯒꯠꯄꯒ ꯉꯝꯍꯜꯂꯦ ꯇꯧ ꯌꯥꯝ ꯉꯝꯕꯅꯤ ꯏꯕꯦꯝꯃ ꯁꯦ ꯁꯛꯇꯥꯁꯤꯒ ꯃꯁꯛꯅꯦ ꯊꯤ ꯊꯤꯒꯩ ꯑꯁꯤꯗꯁꯨ ꯃꯧ ꯑꯅꯤ ꯂꯥꯛꯑꯦꯅꯦ ꯑꯁꯤꯁꯨ ꯅꯨꯄꯥ ꯎꯅ ꯂꯥꯛꯑꯦ ꯃꯥꯏ ꯃꯥꯏ ꯅꯨꯄꯥꯗꯣ ꯊꯝꯃꯝꯃꯒ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦꯍꯦ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯀꯥꯏꯗꯅꯣ ꯁꯨꯝ 이게 ꯑꯁꯤ ꯂꯩꯁꯦ ꯅꯪ ꯆꯪꯁꯤꯜꯂꯒ ꯊꯕꯛ ꯇꯧ ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯁ꯭ꯋꯥꯏꯗꯅ ꯂꯩꯒꯦ ꯐꯔꯤꯁꯦ ꯑꯩ ꯃꯤꯠ ꯊꯥꯎꯒꯤꯅ ꯑꯃꯗꯤ ꯂꯩꯔꯦꯅꯦ ꯅꯨꯄꯥ ꯑꯝꯇ ꯎꯅꯂꯥꯖꯥꯠꯂ ꯊꯝꯃꯒ ꯆꯪꯉꯣꯖꯥ ꯀꯥꯏꯅꯒ ꯍꯥꯏꯖꯥꯠꯂ ꯅꯪꯁꯦ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯇꯧꯁꯤꯕꯣ ꯅꯪ ꯆꯤꯡꯄꯤꯁꯤꯕꯣ ꯀꯔꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯕꯨ ꯉꯥꯎꯋꯦꯕ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯀꯔꯤ ꯑꯉꯥꯎꯕ ꯃꯥꯟꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯉꯥꯎꯕ ꯃꯥꯜꯂꯤꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯕꯥꯕꯥ ꯆꯪꯁꯤꯜꯂꯒ ꯈꯟꯅꯍꯧꯒꯔꯤꯁꯤꯅ ꯉꯥꯎꯖꯔꯁꯨ ꯅꯪꯕꯨ ꯉꯥꯎꯔꯕ ꯏꯕꯦꯝꯃ ꯍꯣꯏ ꯋꯥ ꯉꯥꯡꯕꯗꯣ ꯐꯖꯅ ꯉꯥꯡꯉꯣ ꯑꯩꯒꯤꯁꯦ ꯅꯪ ꯉꯁꯤ ꯄꯔꯥ ꯇꯝꯕꯤꯒꯦ ꯂꯥꯛꯏꯅꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯁ ꯊꯣꯛꯂꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯩꯅꯣ ꯏꯅꯝꯃ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯥꯟꯅꯕꯗꯤ ꯌꯥꯗ꯭ꯔꯣ ꯂꯩꯕꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯦ ꯑꯩ ꯋꯥꯔꯤ ꯑꯝꯇꯪ ꯁꯥꯟꯅꯍꯧꯒꯦ ꯁꯤ ꯇꯥꯔꯝꯃꯦ ꯁꯥꯟꯅꯅꯤ ꯀꯦꯊꯕꯤꯅ ꯉꯁꯤꯗꯤ ꯀꯦꯝꯕ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩꯗꯤ ꯌꯥꯎꯔꯣꯏ ꯑꯩꯗꯤ ꯁꯣꯏ ꯌꯥꯎꯔꯣꯏ ꯀꯩꯅꯣ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯄꯥꯝꯕꯤꯔꯤꯁꯦ ꯑꯗꯨꯝ ꯄꯣꯏꯟꯗ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥꯗ ꯆꯀꯠ ꯌꯥꯝ ꯇꯧꯏꯁꯤꯅ ꯅꯪꯕꯨ ꯅꯨꯄꯥ ꯐꯪꯖꯗ꯭ꯔꯕꯣ ꯅꯨꯄꯤ ꯊꯤꯁꯨ ꯈꯪꯗꯦ ꯊꯤꯗꯦꯁꯨ ꯈꯪꯗꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯅꯨꯄꯥꯗ ꯁꯥꯟꯅ ꯆꯀꯠ ꯇꯧꯏꯁꯤꯕꯣ ꯍꯥ ꯀꯩꯅꯣ 이놈아 누파 ꯐꯪꯗꯕꯒꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯖꯨꯒꯣꯠ ꯆꯥꯕ ꯉꯥꯛꯇꯅꯤ ꯊꯕꯛ ꯇꯧꯕ ꯉꯥꯛꯇ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯥꯗꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯇꯦ ꯅꯪꯁꯤ ꯌꯥꯝ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯁ꯭ꯇꯦꯟꯗꯔꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯊꯨꯗꯦꯛꯄ ꯇꯥꯔꯦꯗꯅ ꯃꯥ ꯏꯅꯝꯃꯒꯤꯁꯦ ꯐꯨꯕꯤꯒꯦ ꯍꯥꯏꯔꯤꯕꯔꯣ ꯑꯩꯁꯦ ꯐꯨꯕꯤꯒꯦ ꯍꯥꯏꯔꯤꯕꯔꯕ ꯐꯨꯕꯗ ꯅꯠꯇꯦ ꯉꯁꯤꯗꯤ ꯍꯥꯠꯇꯣꯛꯇꯣꯔꯤꯕꯅꯤ 이놈아나 ꯑꯩ ꯍꯥꯠꯇꯣꯛꯄꯤꯗꯣꯏꯁꯤꯅ ꯀꯩꯒꯤꯅꯣ ꯀꯩ ꯃꯔꯝꯒꯤꯅꯣ 이놈아ꯕꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ ꯑꯩꯁꯦ ꯐꯖꯅ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯣꯏ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯐꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯦꯁꯦꯟꯖꯔꯗꯒꯤ ꯚꯣꯏꯁ ꯅꯣꯠ ꯑꯃ ꯇꯥꯍꯟꯒꯦ ꯇꯥꯃꯣ ꯀꯅꯥ ꯃꯥꯜꯂꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯕ ꯐꯣꯇꯣꯁꯤ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯁꯤꯒꯤ ꯐꯣꯇꯣꯁꯤꯅ ꯀꯅꯥ ꯁꯤꯁꯨ ꯅꯪ ꯅꯠꯇꯦ ꯍꯥꯏꯗꯣꯔꯤꯕ꯭ꯔꯣ ꯍꯥ ꯍꯜꯂꯣ ꯚꯥꯏ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯇꯞꯇꯥꯏ ꯈꯟꯅ ꯊꯣꯛꯄꯅꯦ ꯍꯣꯏ
ꯑꯁ ꯈꯪꯗꯦꯗ ꯃꯔꯨꯞ ꯇꯥꯏꯒ ꯐꯅꯦꯛ ꯃꯔꯨꯞꯅꯦꯒ ꯑꯃꯅꯦꯒ ꯁꯦꯜ ꯄꯤꯔꯨꯕꯗ ꯍꯥꯏ ꯂꯩ ꯈꯪꯗꯦꯗ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯏꯗ ꯍꯣꯏ ꯈꯪꯗꯦꯗ ꯑꯣꯏꯗꯣꯔꯤꯕ ꯑꯣꯏꯔꯣꯏꯗꯣꯔꯤꯕ ꯉꯔꯥꯡꯒꯤ ꯂꯨꯄꯥ 20 ꯊꯥꯔꯛꯇ ꯌꯥꯔꯣꯏꯌꯦ ꯑꯗꯨꯏ ꯗꯞꯇꯔ ꯈꯥꯟ ꯊꯧꯕꯅꯦ ꯑꯦ ꯚꯥꯏ ꯑꯁꯤꯗ ꯅꯨꯄꯤꯅꯤ ꯈꯠꯅꯔꯦ ꯑꯝ ꯊꯝꯃꯨꯀꯣ 누빠 खुदिंगी फोटो चगत थादना मेसेज चगत थान तोइदुबु नंगबु 누빠 अंत फंजद्रबो हा नके नंगबु योलिरो हा अदुदिने नंगी 누पानाने थारउ हाइबगिने थाबिबे वानी बेमा ओ आइगी 누पानादि मेसेज अमता हंदेना करी ngरangda उनजेना मफमसिदा लाइने हो इबेमा अदु हरिदो आई खगबा आई नंगी नरम चतो आइना चापचाना खांगे खंबा नुपि थिबा 누पानेदि आइना खंबा करी खबरदनो हा कई खबरदनो बा लुहोंबगी प्रोफाइल फोटो थम्मिजी नंग खंगदब्रा बसे हा जारे नुपा नातने नुपा मयाम नै रोजि कोइजे नंगी नुपा दु जाके पामे नंग कई खबरदनो पामे रे पामे फाइ याम पामे नंग सिदम मे खाय हात्रिनो जमा नुपा अदुम में खायो 성가시 몇 그러니 ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯌꯦꯡꯉꯨ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗ ꯑꯩꯅ ꯉꯁꯤꯗꯤ ꯌꯦꯛꯈꯥꯏꯕ ꯊꯤꯡꯒꯥꯏꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯩꯁꯦ ꯀꯌꯥꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯅꯣ ꯌꯦꯡꯉꯣ ꯀꯩꯁꯨꯁꯨ ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯁꯦ ꯃꯤꯒꯤ ꯏꯃꯨꯡꯁꯨ ꯊꯨꯒꯥꯏꯕ ꯑꯩ ꯉꯁꯤꯗꯩꯗꯤ ꯉꯥꯎꯁꯟꯅꯔꯔꯣꯏꯗ अयो कया पाना फुरागे नंगबो नंगना फुरागा मीनु फोन लेरबा ꯑꯩꯅꯁꯨ ꯐꯨꯏꯅꯤ ꯃꯤꯁꯦ ꯅꯪ ꯍꯧꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯈꯧꯔꯤꯒ ꯃꯦꯜꯂꯒ ꯍꯟꯖꯟ ꯊꯥꯕꯗꯣ ꯑꯗꯨꯕꯨ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯅꯦꯈꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯩ ꯋꯥꯅꯤ ꯏꯁꯦ ꯑꯃꯗꯨꯁꯨ ꯁꯣꯟꯕ ꯃꯥꯜꯂꯒ ꯀꯜꯂꯤꯌꯦ ꯌꯥꯔꯦꯁꯦ ꯇꯣꯗꯣ ꯃꯁꯤ ꯅꯨꯄꯥꯁꯦ ꯂꯥꯛꯈꯤꯁꯅꯨ ꯃꯥ ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ ꯊꯣꯠꯄ ꯉꯥꯛꯇꯅꯦ ꯑꯁ ꯈꯪꯗꯦ ꯂꯥꯛꯑꯒꯅꯦ ꯐꯖ ꯉꯥꯡꯅꯣ ꯎꯁꯤꯗꯅꯦ ꯆꯤꯛꯄꯗ ꯑꯌꯣ ꯑꯃꯗꯨꯁꯨ ꯅꯥꯔꯝꯒꯅꯤ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯐꯨꯈ꯭ꯔꯕꯅꯦ ꯃꯥꯅ ꯐꯨꯔꯛꯄꯗꯤ ꯈꯤꯇꯪꯅꯦ ꯑꯁ ꯑꯩꯕꯨꯛꯇꯁꯨ ꯌꯥꯝ ꯆꯤꯛꯏꯁꯤꯅꯗꯤ ꯑꯁ ꯃꯥꯗꯤ ꯀꯩ ꯑꯣꯏꯔꯝꯒꯅꯤ ꯅꯥꯔꯝꯒꯅꯤꯕꯣ ꯑꯁꯤꯕꯨ ꯅꯥꯔꯤꯅꯤ ꯃꯌꯥꯒꯁꯨ ꯍꯤꯒꯠꯂꯤ ꯑꯗꯨꯏꯁꯦ ꯑꯁꯩ ꯍꯥꯏꯕ ꯋꯥꯅꯤ ꯋꯥꯈꯜꯗꯤ ꯊꯤ ꯅꯨꯡꯉꯥꯏꯌꯦ ꯃꯁꯝꯗꯣ ꯑꯩꯅ ꯆꯤꯡꯊꯣꯛꯑꯝꯕꯅꯦ ꯌꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯤꯗꯣ ꯂꯥꯏꯗꯕꯅꯦꯅ ꯂꯥꯏꯗꯦ ꯂꯥꯏ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯍꯥꯏꯔꯤꯁꯦ ꯈꯔ ꯇꯞ ꯌꯦꯔꯣ ꯈꯤꯇꯪ ꯇꯞꯅ ꯇꯞ ꯍꯥꯏꯔꯕ ꯅꯥꯔꯝꯃꯅꯤꯅꯦ ꯉꯁꯥꯏ ꯑꯣꯟꯗꯅ ꯊꯥꯕꯤꯈ꯭ꯔꯦꯕ ꯌꯥꯔꯁꯦ ꯇꯧꯔꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯆꯩꯅꯥꯈꯣꯟꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯐꯈ꯭ꯔꯅꯤ ꯀꯩꯗꯧꯔꯒꯦ ꯍꯤꯡꯕꯦ ꯅꯃꯥꯏ ꯅꯃꯤꯠꯇꯨꯗ ꯉꯥꯛꯁꯪ ꯉꯥꯡ ꯂꯩꯕꯗꯨꯅ ꯈꯪꯗꯦ ꯐꯖ ꯉꯥꯡꯅ ꯍꯣꯠꯅꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯑꯩꯁꯨ ꯌꯨꯝꯗꯅꯦ ꯑꯉꯥꯡꯈꯩꯗꯣ ꯑꯩ ꯊꯤꯜꯂꯝꯃꯅꯤ ꯑꯩ ꯆꯠꯂꯒꯦ
ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯀꯃꯥꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯁ ꯉꯥꯡꯉꯤꯗꯨꯕꯣ ꯀ꯭ꯋꯥꯒ ꯆꯥꯁꯜꯂꯨꯔꯕ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯉꯥꯛꯁꯪꯅ ꯉꯥꯡꯉꯤ ꯃꯃꯥꯏꯁꯤ ꯈꯨꯄꯥꯡ ꯉꯝꯕꯤꯔ ꯀꯩ ꯄꯥꯒꯅꯣ ꯅꯥꯏ ꯈꯪꯕ꯭ꯔꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪ ꯍꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤ ꯅꯪ ꯊꯣꯛꯏ ꯅꯠꯇ꯭ꯔꯥ ꯑꯥꯏ ꯃꯑꯣꯡꯅꯤꯅꯦ ꯀꯩꯗꯧꯔꯒꯦꯅ ꯉꯁꯥꯏ ꯇꯨꯝ ꯍꯧꯒꯠꯂꯦꯀꯣ ꯑꯩꯅ ꯅꯣꯡꯃꯇ ꯆꯥꯛ ꯊꯣꯡꯕꯤꯗꯦꯅ ꯇꯧꯔꯤ ꯖꯥꯠꯂ ꯃꯥꯏꯁꯦ ꯍꯩ ꯊꯣꯡꯗ꯭ꯔꯒꯕꯨ ꯃꯃꯥꯏ ꯉꯥꯡꯒꯗ꯭ꯔꯥꯅꯦ ꯍꯩꯁ ꯃꯥꯏꯁꯦ ꯀꯩꯅꯣꯝꯅꯤ ꯑꯩ ꯍꯧꯅꯤꯡꯒꯦ India, English. Cậu con tay đi. Kaidoruge ba? Na haidridi kamai khangdin. Adumai tong kaidoruge. Nang khangdre. Nang sukang khangdre. Aina kamai khangdurigi. Ai ta sing khangdre mi. Kaidoruge haba? Kau penuh mi. Kau penuh mi. Kau penuh ada. Kau penuh mi minum gua. Kau penuh ada. Wah, nang dia mau bido, ini nggak cipura apa deh? Kenapa mi? Wah, nang bisa sana apa tuh? Kena. Wah, nang bisa sana apa tuh? 강진들 뭐가 좀 사리 쇼는 또 그냥 이거는 또 미세 스타일 본 비디오 오람니 나나 시도원이 진 강가보네 강아봐 안 두는 비도니 아파오 비도 아유 아유 엄마 나는 나 인백이 와 엄마는 부해 와 너는 다른 이네 강아봐 너희 집 가야 되냐 그림 나보다 나태와 아이는 메세스 할로즈 나태 아우다구나 내가 혼자 있는 이주 안도 해야지 뭐 이거 먼저 비기 하시는데 코나에 센탈리지 비기 하지 미세 티한다 호이바 아두부디 춤메바 아이 메세스 할로에 까람다 할로에 아이 난 각라이지니 난 각다 너무 싫으니 이는 나타봐 까람다 이용하게 되오게 얘 누가 ꯂꯥꯛꯇꯦꯅꯦ ꯑꯗꯣ ꯅꯪꯅ ꯍꯣꯔꯦꯟ ꯈꯔ ꯁꯥꯎꯗꯅꯕ ꯍꯥꯏꯕꯤꯌꯣꯕ ꯑꯩꯗꯣ ꯋꯥꯈꯜ ꯇꯥꯔꯦꯕ ꯍꯥꯟꯅꯗꯧꯅ ꯆꯠ ꯇꯧꯗ꯭ꯔꯦꯕ ꯂꯥꯛꯀꯦꯁꯤꯅꯨꯁꯦ ꯑꯩ ꯇꯧꯒꯦꯁꯦ ꯂꯥꯛꯇꯤ ꯀꯨꯏꯔꯦꯍꯦ ꯉꯥꯏꯔꯤꯁꯦ ꯂꯥꯛꯇꯤ ꯂꯥꯛꯑꯅꯤꯃ ꯑꯗꯣ ꯅꯪ ꯃꯥꯏ ꯃꯌꯨꯝꯒꯗꯤ ꯈꯪꯗ꯭ꯔꯣ ꯃꯌꯨꯝꯗꯤ ꯈꯪꯗꯦꯗ ꯑꯗꯣ ꯃꯥ ꯁꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝꯗꯤ ꯆꯠꯄꯅꯦ ꯂꯥꯛꯇꯤ ꯂꯥꯛꯑꯅꯤ ꯃꯥ ꯆꯠꯄꯅꯦꯕ ꯁꯤ ꯂꯝꯕꯤꯁꯤꯗ ꯍꯣꯏ ꯕꯦꯝꯃ ꯄꯥꯈꯠ ꯆꯥꯎꯕꯤ ꯂꯥꯛꯀꯦꯁꯤꯅꯨꯁꯦ ꯑꯩ ꯇꯧꯒꯦ ꯃꯥꯅ ꯁꯥꯎꯗꯅ ꯀꯌꯥꯝ ꯀꯨꯏ ꯁꯥꯎꯗꯣꯏꯅꯣ ꯔꯣꯅꯤꯀꯥ ꯏꯇꯤ ꯈꯪꯍꯟꯒꯦ ꯅꯪꯁꯨ ꯄꯤꯛꯏꯗꯨꯒ ꯋꯥꯖꯥꯎꯗꯤ ꯉꯥꯡꯉꯤꯍꯦ ꯅꯁꯥꯒ ꯆꯥꯟꯅꯕ ꯋꯥ ꯑꯝꯇ ꯉꯥꯡꯗꯦꯃꯤ ꯑꯦ ꯑꯄꯤꯛꯄ ꯃꯤ ꯂꯥꯏꯔꯨꯅꯨꯁꯦ ꯅꯪ ꯈꯪꯗꯦ ꯅꯣꯕꯥꯛꯀ ꯍꯩꯀ꯭ꯔꯨꯒꯗꯣ ꯀꯅꯥꯅ ꯀꯥꯟꯅꯩ ꯑꯗꯨꯕꯨꯗꯤ ꯍꯩꯀ꯭ꯔꯨꯅ ꯍꯦꯟꯅ ꯀꯥꯟꯅꯩꯅꯦ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯍꯩꯀ꯭ꯔꯨꯅꯦ ꯍꯩꯀ꯭ꯔꯨꯗ ꯍꯩꯀ꯭ꯔꯨ ꯃꯥꯜꯂꯦ ꯂꯥꯛꯑꯦ ꯇꯨ 하요바 능 남자 하요바 하게 해 형들 주제는 행하고 남자 하요바 하게 해 아이고 तामो आई क्या नमता हाय के Kino?
ꯀꯦꯊꯕꯤꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯦꯕ ꯇꯥꯃꯣꯗ ꯑꯗꯨꯝ ꯁꯣꯜꯂ ꯂꯩꯔꯦꯕ ꯇꯥꯃꯣꯗ ꯍꯥꯏꯕꯤꯌꯣꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯑ ꯂꯩꯔꯦꯕ ꯑꯩꯉꯣꯟꯗ 이씨 개탑이제 ꯑꯁꯦꯡꯕꯒꯤꯅꯦ ꯃꯥ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯦ ꯉꯍꯥꯟ ꯃꯧ ꯑꯃ ꯂꯥꯛꯑꯒ ꯐꯨꯅꯔꯝꯕꯗꯣ ꯑꯗꯨꯗꯒꯤ ꯃꯥ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯦ 야래 강해 아시 누피제 아이나 먹은 짭짤 강하면 강해나 누빠 아쿠딩이 제가 따고 누피나세 ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯃꯥ ꯉꯍꯥꯟ ꯃꯧ ꯑꯃ ꯂꯥꯛꯑꯒ ꯐꯨꯔꯝꯕꯗꯨꯗꯒꯤ ꯃꯥ ꯀꯅꯥꯝ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯅꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯦ 아생버리나 하자 ꯑꯁꯦꯡꯕꯩꯅꯦꯕ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯦꯕ ꯇꯥꯃꯣꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯦ ꯃꯥ 좀지 좀 해봐 ꯑꯁꯦꯡꯕꯩꯅꯦ ꯇꯥꯃꯣꯅ ꯌꯥꯕꯤꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯕꯗꯣ ꯑꯣꯏꯔꯅꯤ ꯍꯣꯏ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯥꯗꯤ ꯀꯟꯗꯕ ꯌꯥꯗꯦ 개탑이 동원아 싸지